ngasi ayuk Imphal East District ke Sakolmang Police Station gi manung channa leiba Kongmaru Laifam Lenda lamtagi nongma panma nimit thoromga mari leinana lai gi thorom pangthokna ba honaringai charakta singthaktagi kuki khulai paibasingna nongmai ran khara kaptharaktuna lai gi thorom thugaina ba honarakre adubo security na ngak senduna lai gi thorom dimpung fana pangthokhi nongmai kaptharakpa aduda Asok Apandi yaukhidi haidi thokdok adu hek thokraba matung makha tana nongmai kapsilakliba ampham aduda nangnaba mafam singda Kangkokpi SP gi miyeng makhada State Force amadi CRPF ki apunba security force ki timna thibu humbagi thabak chathabada KNFP gi miyoi mari phagatkhri haidi phagalaba miyoi sing adudi Lungong Sen Kipgen Chahi Kunmapan, Let Milan Kipgen Chahi Kunmanga, Sent Milun Tu Boy Chahi Kunmari, Thangaulun Kilong Chahi Kuntaret, Makoi Mari Maka Kangkokpi District Tagini, Amaromda Thokdok Asi Thokraba matung, Kongbumaru Sengat Lupna, Press Club Ta Paugi Mifam Ama Pangthoktuna, Kuki Sing na ngasi Laigi Tharom Tawringaida Nongmai Kapsalakiba Adubo, Akana Mongda Yaningdaba Phongdorakle. Koina DC da permission thajaraba matungda koidi yamna si order si lakhra reidi Manipur da yamna volatile oiba situation amada leibasida koi si changu haibagi ayaba si piraroi haidana koi si preparation tawdana leirubani adubu suddenly nini walingai ki nungdang sidai changba yani haibagi poma suma sidagi pawsi lakpada koi yam thuna preparation tawraga mi yam dabida koi educative ki mi ngasi je mi taraga taruk kumba tim mamakak saraga CRPF adagi sumang OC amadi additional SP Ops adagi law and order si mayam ji toroga tim ji toroga koi changjabani koina changaga thoramji haudringai hauge torokpa si pung 8 minute 15 tabji deida ahanba nomai makun tabani akoi kemtan nachungdana akoi like thoramji dum chathajabani ado koi nomai round ji exactly 7-8 ngasai gi mathakta akoina Kongmaru gi Laifam Len gi mathakta kuki gi bunker je more than 40 bunkers le sigi pochi khana degi kumdhagre moi leitre haibena chingba koi rumor oibe ai kano gi security forcing gi side gi leiba mayam lei adu gi mayam je lekanda ayaba piramni na koi di fully moina protection pibirane haiba gi asadu da ku changjero bani ado hojik nomai kape laiba phobda gi showtre akoina sigi matang da hojik popular government na leiba nate PR leiribani center na direct handle tawribani sigi matang sidaida akoina akoigi oiba chamchamba laisang jingjida lai khorambagi ayaba pina singa pangam haibse akoi maitai si karaida kari tawruga hingduino haibu sigi pochi daida akoina pamjari di governor na athuba matamda masigi chap action ama lokhat piraga like famjigi mathakta leiriba Mark Hill range amadi Kongmaru Hill range Wakan Hill range sida leiriba कुकी की बंकर निफूज है निफूदगी हेन लेरी है मसी से डिसमेंटल तो बियू मोई सिंग दु मयम मयम द मखा दले हन बियू अखोई की इचिलेनाउ सिंग कुनगा को सिंग हान गवर्नर की ऑर्डर जी इल्लगा फ्लाइट्स लोइन सरेंडर तौरे अदगी हान ngaम मयाम म वॉलंटियर मयाम म लोइन मयम मयम द हल्लगा बंकर कनाम लेत्र कान सिदा मोई होजु फोबो के दौरिनो हाइबो क्वेश्चन जिनेबा अखोई खतंग द मैतै खतंग द तौबो पोला सिगी Manipur ki chingtam jam manana yengaga fly surrender tawhangani peace porakani na tawriba poche akoi loina support tawri aduda akhoi gi leiriba tongan ba Kongmaru gi Laifam Len Thangjing gi Laifam Len Bogru gi Laifam Len sigi tongan ba Laifam Len mayam chida changba yaba gi chap security PBU akoi dharma ji chachariba mayam punna mangna ning kha tamna like kuramba gi ayaba do phangan biu